कोविड की tamthiraba laichatsida imung punaba nungmagi chara tanaba hotnariba ensang napi yoliba ima amada namthak tawbagi matangda video asi thagacharak video asibu nambiduna share tawbiriba mahapu hanna thagachari video asibu yengbiyu amadi mayam cheksina leibiyu pesa lokthoroksin tawbada mayam cheksinbiyu makoi manipur da asigumasi yorabnina mayam puna cheksinminasi ngasi June gi tarik kunmanga hairiba numit asida aikoigi ST tender gi mangoi na phamba community hall gina matai aduga khagi ipum road hairiba mafam asida kaithel sang ama lei kaithel sang asida khagi ima ma pot phami bai ima si mangonda xerox copy amagi paisa amakhak pot leirami hairiba leirami banumena June gi tarik 13 hairiba ima asina yamna masa ahum laigidre aduga masu tarukna mananaw poli mapuroiba saruti aga thubak subangamdana magi mateng bot honthon jin khara mateng pangi hairiba ima asina xerox copy asi piramba gidamata imana kitang paodam nana haibat mayam taminaji haibiro ima asi aina oyon dariba ase janpa ahum laigidre isu taruk poli mau onga haba ingang subang amdabanina igi nuparu accident saru umte kana haba subang amdana I pot sangkol khanin kana uti aduga isu taru yo na bawna bada ina na pikare yo medin no mai chengsa wanana awa na le kai po Ensang pu mata masida engonda nakaligi pesa piramba se matung manau de thopi dana ba aina di janga jitana bahuna benu mangani sagi Singwan da bayade nung manung ipu da bayade awaba Mayam dina matung da po yonbi ima ibeng kudima isinaw kudima sumba tabasi thokta na ba pesa da chek na yinjambiyo aduga tawriba misa adudu mapunsigi mikha pomba oijano ai waiba sumaina makoju phagba oijano ai sai sumyam yopade sida awana de makoju phagba oijano yaraga ai lo sala ai yang ware ai sa do amtang mayam da bunna ukke ko mayam pesa se punna yengse mona yenghalise yengbadadi original ya male moi si duplicate oidoine buko adu mayam asi mathangdadi pesa lokthorosin tawda mayam cheksinase yengbada original ya male aduna ima ni khangauda bani hairiba ima asida tariba dasa se yam nungaite aduna mayamna asugumba tawba thabak tawriba miyoisingna sumba se matungda amuk hanna tawbidanaba mayamda ningsingjari